Lakhipuronline puthokjaba April gi tang 15 ningthaukaaba numit ki Khomjinba Pao tabirasi. Ahanbada maroiba Pao Manipuri Sahitya Parishad Assam gi chahi gi mifamlen gi aroiba numit ki tauram Silchar Park Road ta leiba Rajiv Bhavan da pangthokre. Guwahati Municipal Mikhal gi result lauthokre apunba seat humfuda BJP na saruk chauna mai pakle. Mantri Awangbo Newmai Jiribam da laktuna Jiri Turel Torban gi pibam yengsinkre amasung Soibam Suresh Kumar gi mafamda Shraddhanjali katpagi tharomama Radhanagar da pangthokre. Hojik mapung oiba pau tabirasi. Manipuri Sahitya Parishad Assam gi numit nini chupna pangthokpa humfu suba chahi gi mifamlen gi aroiba numit ki thoram Silchar Park Road ta leiba Rajiv Bhavan da April gi tang 13 nongmaijing numit ta pangthokre. Barak Tampak ki Manipuri Sahitya da akhanaba bidiyeng thamba haiba hiramda Dr. Kunjalal Yendremamna watembiduna seminar ama pangthokki. Seminar asida Sajabam Tahir Ali, Dr. Hemabati Singh, Dr. Usarani Singh, amadi Dr. Usarani Sarmana che pathokki. Nungthilda Manipuri Sahitya Parishad Assam gi President Ngangom Joy Kumar na thorommapu oiduna aphongba mifamama pangthokki. Fisheries and Excise Mantri Sri Porimol Suklapetana athoiba mithung oiki. Mifam asida Silchar gi MLA Dipayon Chakrabarti, Lakhipur gi MLA Sri Kausik Rai, Dimasa Sahitya Sabha gi President Sri Ramesh Thausen, Barak Hindi Sahitya Samiti gi President Sri Parmesh Lal Kabra, Barak Upettaka Bongo Sahitya Sammelan gi President Radhika Ranjan Chakrabarti amadi Manipuri Development Council gi Chairman Srimati Rina Singhna ikai khomnaba mithung oina daista phamki. Mifam asida Parishad ki ningsing chepong anopa ichel amadi atei lairik singi maikhum hangdokhi. Mifam da lamdam asigi saknairaba mioi kharada upadhi amadi sanagi medal lanthokhi. Numidangi matamda makhal makha gi nat ki oiba thoram sing pangthokhi. আমরা যখন মণিপুরি সমাজের কিছু বুদ্ধিজীবী লোকদের সঙ্গে আমরা বসেছিলাম যারা সমাজের বিভিন্ন সংগঠনের সাথে যুক্ত আছেন বিভিন্ন আমার অনেকগুলি প্রতিশ্রুতি ছিল এবং নির্বাচনের পরেও আমরা বসে আলোচনা করেছিলাম যে যে ভাষার সমস্যা আছে বা অন্য যেগুলি সমস্যা আছে কিভাবে সমস্যাগুলি সমাধান করা যায়। নির্বাচনে প্রতিশ্রুতির মতো আমি আমার বিধানসভায় প্রথম প্রশ্ন যেটা রেখেছিলাম সেটা মণিপুরি ভাষা নিয়ে যে একটা এপিএসসি ভাবে অন্যান্য যে সমস্যা সৃষ্টি হয়েছিল সেটা নিয়ে আমি কথা দিয়েছিলাম এবং প্রথম যে বিধানসভা যে অধিবেশন ছিল এবং বিধানসভায় প্রবেশ করার পর আমার যে প্রথম প্রশ্ন ছিল সেটা মণিপুরি ভাষা মণিপুরি সাহিত্য সংস্কৃতি নিয়ে ছিল। Thauram asigi matangda Manipuri Sahitya Parishad Assam gi General Secretary Khomujam Dhiren na paumi singda asumna phongdokki. Annual conference on 23rd and 24th April 2022 at Parishad Bhavan Silchar and Rajiv Bhavan Silchar. Given memorandum to the Honorable Education Minister of Assam. So we have demanded that academic official, particularly for the Manipuri medium schools, should be given because earlier we had academic officers at Seva, particularly for the Manipuri medium schools, and we have decided and resolved to publish 2 best books in Manipuri literature, and we are planning to organize some counseling program for the young students who will be preparing for the civil service examination like SAs and IAS. Guwahati Municipal Corporation gi Mikhal gi result lauthokre apunba seat humfuda Bharatiya Janata Party amati mahaki mapangna punna seat 59 da mai pakle. BJP na ward 92 amadi AGP na ward 3 da mai pakre. AAP amadi AJP ward amamam da mai pakhi. Panbayai sanglaba chahi mapan matung da pangthokliba handaki Mikhal asida punna ward 93 ta mirep singra lamba taunaki. Mikhal gi mangoina na ward ahum da BJP gi mirep ahum di uncontested mai pakrabani. Congress ti handaki matang asida ward amata da mai pak pangam khidre.
Manipur gi Water Resources amasung Relief and Disaster Management Mantri Awangbau Newmaina April gi tang 19 da Jiribam da laktuna Jiribam gi sokchilaba Jiri Turel gi torban gi phibam koina chattuna yengsinkhre mahakna Assam ga lonaba border gi thongda su chattuna yengsinki matungda Kalinogor Lamkhai Kamranga Jiribam gi Turen mapan gi sokchilaba mafam singda koina chattuna mahakna jengsinki yengsin khongchat asigi matangda paumi singda wangang laduna Minister Awangbau Newmaina hai ising ichau thokan ba mafam singda precaution measures lokhat anaba aduga lokhat pa yaba thabak lokhat anaba honaba loinana miyamna su Jiri Turel asibu luna na thamna ba honasi haibagi wafam mahakna phongdoki nungzutha laktrengeda akoi Infal East West Thaubal Bisipur flood prone area miyam se khoi sum inspection tower lakbugi continuation wana ngasi Jiribam da su sigumba akoi precautionary measure laudo ba yada ba dugumba area yengba lakhani river environment kaiba ising chawra pakan ising ke hanga pakanda kai Jiribam bazar sopia ba kai bia ba kari kari no habsi khoi engineer sem Jiribam ge charge ka yauraga inspection lakhani khoi sum mathang mathang yengya haraga khoi thabak lokhat pia ba khoi lokhan ba haina nasi charge sumain lakhani hari yam thamjani ne aduga aina haning ba makhak china object ke government na kari gumba Turen kai biaba miyam gi asok panthok biaba dugumba precautionary measure lauri ba khakta aduna khoi kona banate loina khoi suna no to biab na prajam yam gi cooperation su darkar lek adu loina na hojeki Turen biam si mod han daba aduga amot pat habi daba aduga Turen nak na lei bising su aduga su khoi praja singya awareness later di hen asige akai ba yam lakni ase praja yam sa fil to golo rena yam ba ta minar koi yam shape to no to se ha se Pau gi marak thanna nungairaba paujela ma puduna lakjari lamda masida yan hanba oina yumda tangai phadana changba potlam sing adonggi yum phawba thinjarakpagi khudongchaba pizari kaithel gi mamalda phanglagadaba pochai singasi kari karino haibadu aikhoi gi website ta changlaga yengbiu ngasi mak order tobiu aikhoi gi website www.dukandar.com ahan bagi oina akakna ba mafam kharada home delivery gi khudongchaba pizari akupa marol gi damak mobile number 7896677707 da pau phawna biu Matam Sangna Manipuri Sahitya Parishad Tripura gi President Oibiramba Soibam Suresh Kumar na laikhitabagi awaba phongdokladuna Shraddhanjali katpagi tharoma mangarang April gi tang 13 Radhanagar da Parishad ki President Ningthau Khongjam Dilip Kumar na tharoma pu oiraga pangthokre laikhidraba mahaki saktam da laisu katpaga loinana minute ani tumina leptuna taibang mapuda thonijaki tharoma sida aiba L Biramangol N Niranjan Raghunath Sarkar W Biramangol Y Chandrakirti Parishad ki General Secretary Thaudam Nilkumar na chingba miyoi sing Laikhidraba Suresh Kumar gi punsiwari palladuna mahakna hinglingaida pangthoklamba thaudang kaya gi maramda wangangki Thoromasida machanupi Soma Devi na chingba machanupi marisu sarugyaki Panba yabadi masagi chahi 69 sukraba S Suresh Kumar chatkhiba April gi tang mari Dholesor da laikhidabani haina Agartala dagi RK Tarunji na pautam lakli Aroibada maruoiba pau amukhanna Manipuri Sahitya Parishad Assam gi chahi gi mifam lengi aroiba numit ki tawram Silchar Park Road ta leiba Rajiv Bhavan da pangthokre Guwahati Municipal Mikhal gi result lauthokre apun basit humfuda BJP na saruk chauna mai pakle Mantri Awangbau Newmai Jiribam da laktuna Jiri Turel Torban gi pibam yengsinkhre amasung Soibam Suresh Kumar gi mafam da Shraddhanjali katpagi tharomama Radhanagar da pangthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare